आकाशवाणी इम्फाल Rk.Gorani na pau pajari ahanbada maruiba pau Raija asta hauzik oiriba phibam asigi yenglaga media na pau phongba matamda akakna maniyam khara ngangna sanaba sarkarna advisory ma thokre Imphal jilagi tongan gram panchayat yankai mathoi gi administrative committee sing sembaga loinana chairperson amasung member sing khankhre Manipuri on awang ng polamdam gi raja singdang si akan manung sugani haina India Med Department na haidi amasung Nongsu Bengal heng pangthok kadoriba anis patangka chemical asi santi oin amadi niyom chuna pangthok election commission akan mathabak laukhatli Raija asta hauzik oiriba phibam asigi yenglaga media na pau phongba matamda akaknaba niyam khara ngangna chanaba sarkar advisory ama thokre Santi raksa tangdu laitaba amasung nungsi chanaba puraknaba sarkar na thorang asi pakhatlakpani hairi Raija ki home bibagi commissioner N Ashok Kumar ngarang thokpa cherol mana hai aina thingkraba lupsing masak khangdaba lupsung thadorokpa cherol sing media na phongba yaroi miyam da akitu jong phone gadaba amadi kanglu masel gi marakta irang thorokpa yaba pau phongloidabani pau phongba matamda nakal animakta sapmana meyeng thamduna pau phonggadabani miyam da asumada jumpham oiba pau sing phonggadabani Santi raksa ki phibam solaba yaba aruba mi phibam singda media ni ningthina daite lawna leina pau phonggadabani Hingsa thokpa yaba pau sing aina yadaba thabak sing amdi khunagi mayokta leiba miyoi singda puning thagatpa yaba pau sing yariba makai media na phongloidabani media organization singna yari makai sarkarna piriba niyam sing singnangna satkadabani hairi niyam sing singaktrabadi ain yoiba thabak sing laukhatkani Electronic media, digital and social media platforms sing so IT rules jingani kunma thoini piri bachana kanglon singang na satna ba wafam su thamli platform sing asida aranba miyamulana lamjing ba yaba madi ningthina asum aran khangdriba pausing yariba makai phongloidabani content creator sing na aina yadaba amasung masak khangdaba loop sing thadorok cherol sing thagarpada athingba thamle Raija asik apunba saktam national security amasung public order da akai ba tholakpa yaba I pau sing thagatpa yaroi haina makha tari Imphal jilagi tongan gram panchayat yankai mathuk administrative committee sing sembaga loinana chairperson amasung member sing khankhre hiremaski matangda Imphal jilagi deputy commissioner Dr Nibetita Lailapamna cherol mangrang thopga loinana ngasi Manipur gazette phongkhre hairiba gram panchayat sing administrative committee sing asigi thabak tobagi matam notice thopagi matam dagi paraga tha taruk natraga taruk suba general panchayat election pangthonabgi notice ama thokti phawba makhatana chanagani Mukhemantri Yumnam Khemchana Imphal jilagi sanam sanrokta nauna saba ibudo funal ningthau telhaiba santok ningthau apan bagi laisang asi sanga khre thormasida MLA Laurimam Rameswar Maitei amasung Bamon Kampojila Pariske member Hairom Dhamendra Mitei su saruya ke India Med Vibhag na hairi Manipurion awang nungpok Raija Singh Assam Meghalaya Arunachal Pradesh Nagaland Mizoram Tripura amadi Sikkim dangasi akan manong sugani Pibamasi Bihar Nochu Bengal sub Himalaya lamdam da sumayok naraba yai Marak asida Meghalaya da akan manungsit yono nong suragani haina orange alert laukthokre biba bipemamasi laliba nimit mari ni phawba makhatana mayok nagani haina Med Vibhag na hairi Med Department na makhatana hai Delhi Haryana Chandigarh Punjab Jharkhand so nongni yono nong suraba yai Amaromda Chhattisgarh Gujarat Orissa Rayalaseema Telangana Vidarbha amasung West Rajasthan sing mafam singda ngasi kahena sabi awaba mayok nagani hairi National Highway Contractorate Imphal jiribam lambi da ngasi so security akan masexual thorangaloina na poche puba gari 38 jiribam da Imphal tamna thokre khoi jiribam pangmi ngathem besojina police ki pau paledona hai ngasi jiribam da ki thokkiba gari sing adugi manungda LPG puba gari amma petrol tanker ahum diesel puba gari 9 amadi cement puba gari ama yauna tongan polam sing puba gari sing yauri hauziki oinadi jiribam da poche puba gari amata panduna lehaudre Imphal jilagi hangang police station na konba koirenga airfield da sai kontaret konipalong gi leng ogadaba nupa amagi asiba haksang leiramle asiba haksang adunga ayupung tarurom taba matamda lekagi miwesina thengna khibani hangang police ki kangbu ma laktuna haksang adu lokholaba matung masak khangdongnaba jenims ki mokta thamkhre police ki paungna makhatana hai mioi adu nan Manipuri oiramba yai kana gumbana ngasi nuntil phawbugi manungda asiba haksang adu masak takladrabadi ain gi matung ina arui mathong pangthoklagani hairi tabiriba pawasi Akashvani Imphal dagini
Nongsu Bengal hayang pangthokadoriba anisubha tangkaki mikhal asi santi oina amde niyam samna pangthoknaba election commissiona akan mathabak laukhali tangkak aski vote khomenge matam ngarang loikhre anisubha tangkak asda mirep desing amaga chamri nipuni pana lamba thingnagani masigi manungda nupi mirep sani kun yauri Raja aski jila taret ki Vidhan Sabha kendra chamga nimpuni thoida mikhal pangthokadoriba sida security akanba social thorong lokhotle mikhal asda voter Koti ahum lakh kun ma thoi desing humudra humdoi sanipan hum kunthra tarena mirep singi marai bakle pani Pradhanmantri Narendra Modi na ngasi Sikkim nesteru pangkhibagi sahi yangkai raksuba thoromgi loisin mal saruk yar duna hai Sikkim gi lambi sing ngasi yamna tanan ba amot akai chaithok to lambi sing oibada nungai ba fawi Sikkim gi miyam asi mahok sabu yamna nungsina madi section sena jaba ubada chauthok sabu ju fawi Pradhanmantri Narendra Modi na hai सबसे अच्छी बात मुझे पूरे रास्ते पर दिखी वो थी सिक्किम की सड़कों की स्वच्छता आप सबको सैल्यूट दूर दूर तक कोई गंदगी नहीं वायु में भी स्वच्छता सड़कों पर भी स्वच्छता सिक्किम के आप लोग प्रकृति के पक्के वाले संरक्षक हैं ब्रांड एम्बेसडर है मैं फिर देशवासियों को कहता हूं सिक्किम आइए कितना साफ सुथरा स्वच्छ बनाए रखा है सिक्किम को Tharom aduda Rajapal Om Prakash Mathur Mukhyamantri Prem Singh Tamang amade makok thongbo luchingma kaya saruk yaki Pradhanmantri Narendra Modi na Sikkim da paikhat pa lupa koti lising mari henbagi tongan ba sakot thaurangi project khara na sangaki kharagina urep uyung sutamki Pradhanmantri Narendra Modi ne minini khongjatanga si Uttar Pradesh ki Varanasi da satkani Pradhanmantri na lupa koti lising taruka jahum yangkai henbagi tongan sakot thaurangi project kharagina jatra hongani kharagina sangagani Project sing adu manung da lambi thong railway haksel tourism water supply masung urban infrastructure sing ba yauri Shri Modi na ngasi ne mudawaram pangthokadaba mahila samelen da so saruk yagani Pradhanmantri na Amrit Bharat Express train ani ngasi lam thagani Varanasi da laiba Pandit Din Dayal Upadhyay junction da third amasung fourth railway line project sanaba urep uyung sutamgani Pradhanmantri na hayang Sri Kasi Vishwanath Mandir da satkani tungda Hardoi da satuna Ganga Express way su sangagani Kendra Ngaksel the Secretary Rajesh Kumar Sabhapati oiduna Armenia ge Chief of General Staff Lieutenant General Edward Asrain ngarang ni Delhi da unakre social media thaglakpa warot lamada Ngaksel Mantralay na hai Laibak ani oibe mifam aduna military cooperation yauna training amasung laibak amana amag tengmang pinabig wafam kya khanaki Nari Sakti Bandhan ek amasung nupida sada kuntram reservation pinanabagi matang na khananaba Uttarakhand Vidhan Sabha gi nungu oibe akhanaba mifam ngasi phamli mifam asida ruling amasung birodi gi members na makhoi gi wakalon sing phongdoknari Haksel amasu yaifa yumbal mantralay na laibak aski raija amasu union territory singda lakadorbe kalen tha singda nungsagi maisa de karam ngakthokadagi haibigi matangda sem sanaba khangankhre mantralay asina union territory amasu raija singe secretary singda iba cherol amada hai laibak aski nungpok thangba mayai thangba amasu awang nungsup thangba mafam singda tha sidagi hauduna jun tha phawba mausagi sabagi sangdagi hena saraba yai hairi Maramasina Haksel Kudong Saba Sing Miam the Panganabagidamag Heat Stroke Management Sing Semnaba Amadi Ambulance Kudong Saba Sing Panganaba So Hairi Hauzik Arabada Maru Eva Pau Amukhana Raja Asta Hauzik Oiba Pibam Asi Yanglaga Midiana Pau Pongomatam the Akak Nabanium Karangana Zanaba Sarkan Advisory Amatokre Imphal Izilagi Tongam Gram Pansat Yankai Matoigi Administrative Committee Sing Sembagaloinana Chairperson Amasu Member Sing Khankre Manipuri awang nupot lamdam gi raja singda ngasi akan manung sugani haina India Med Department hairi amasung nongsu bengel hayang pangthokadoriba anisuba tangkaki Vidhan Sabha mikhal asi santi oina amade niyam somna pangthoknaba election commission akan mathabak laukhatli pauloi jare